Yaiskul AC da NPP gi Mirep ki Nupi Amadi Machanupi Tongba Garida Nongmei Kapsillamle Thauna leidabadi phongna thoroktu ngang na se ama mathengda amang ata thogan basi pangdabagi thawong ne TH Brinda Tha asigi kungani panda pangthokodoriba mikhal ga mari lainana Yaiskul Assembly Constituency gi manung channa tongan ba mafam singda Nongmei Kapsin ba made polling station sing thugai bagi thabak leptana satharak le ngarang numidang pung 10 minute kunthra rom tabada kongba thangjam laikai da leiba huidrom bikram ge thongal mayada mikhal ga mari leinana thabak saluraga halakpa mahaki loina bi amade Machanupi Tongba Garida sakhangdaba singna Nongmei round mangarom kapsinduna aki akhang pokhalamle thogdok aduda asok apandi yahodre loinana thogdok aduga mari leinana imung manunggi maikaidagi police station da wakat cherol pisin khre haire Nongmei kapsilambagi thawong adubu yaningdaba phongdoktuna ngase Tokpham laikai lairembi lampakta laikai miyamgi mifam ama pangthoktuna yaningdaba wakat mifam phamkhre wakat mifam aduda saruk yakhibe Yaiskul Kendra gi NPP mahila gi president thangjam kainatombi na phongdokibada Yaiskul Kendra si lairik laisu haiba miyoi kayana khundaba kendra amani haina singthana ribane mikhal ga mari leinana asigumba hingsa gi thogdok chatharakpa ase handaki asina ahan bane mikhal laiba si miyamna yaba mihuta bot piduna kagadabane Aki akhang poholaga bot kagani haibasi aran bane kendra asigi sothari bakaya ase kharada oirabasu mengkhat pangamnaba bikram da miyamna support taw bane kanagumba amataga nungainadaba laite hairaduna asokapan yawram labade maduda achoba wathok oigadawri bane makhata na mikhal ga mari leinana crime oiba yaba thabak sing tawbiganu haikhe nakalamarom da kendra asida janata dal united ke Mirep oidibi thongnawjam Brinda ge wangkhai ningthem pukri mapanda hangba 14/6 polling station da sakhangdaba singna mahaki polling booth thugaibada natana poster kaya segairamle loina na mahaki yungliba flexu mafam khangdana mangkhre thawong asi pangdabagi thawong ni haina candidate masana paumi singda phongdokhre paumi singa unaba mada Brinda na hai ngarang numidang pung 9 lom tarakpa duaida sakhangdaba miyoi kaya mahaki polling station adu da Nongmei round kaya kaplambada natana laita na sajaba polling booth adu thugairambane Senjau paiba kayaga lamba taunariba kendra sida mangonda makhal kayagi threaten tawrakpa se nungaite mangonda satharagliba violence singa se wakat lavasu tabi na balaita badage ngasi phawba khangduna leirakpani hairaduna tha asigi taraga taretasu mahaki worker oiba yumnam laikai lairembi dage naha amasu mayumdage khudakta laktaba yade haina kauraga karani da lakba miyoi singna Brindage mikhal sienganu haina Chathaki bathawong nungaite amam mathengi khudong chaba lauraga chathaba thawong asigi mahutta thauna leirabadi phongna thoroktuna isagi apamba du phongdokna si haina Brindana makhata khe khongham pata BJP gi oina hangba polling booth ama thugai khre ngarang numidang lamsang kendra gi manung channa khongham pata BJP gi Mirep oiriba Education Minister S Rajen gi oina hangba polling booth amada miyoi khara changlaktuna thugai khre loinana polling booth aduda maipu tiktuna leiba ima ibel sing tan khaibaga loinana maipu kawkhaiba gi thabak chathakre khongam pat awang leikai da hangba BJP gi polling booth aduda maira paibe ima ibel singna ngarang numidang maipu tiktuna leikhe maduda khongam pat leiba congress ki Mirep oiriba arambam karmajit ke scored amadi mahaki machin manau singa loinana mahakna leidiba leikai da BJP gi polling booth hangliba karigino haiba wahai sing sizin aduna Nupi oibi singna tikliba maipu kawkhai ke loinana polling booth aduda thetliba BJP gi oiba mikhal gi poster amade banner sing segaiba amade langthokpugi thabak chathaki haire karmajit ki worker singna chathaki ba thawong adubu BJP gi polling booth aduda maipu tektuna leikhiba ima ibel singna aduki matik waroba phongdokhe matungda sigumba thogdok ase amuk hanna thoktana ba appeal tawkhe Aten ba matamda lakhiba PM na Manipur gi kanagadaba isu amata palamde ibobe CLP gi lusing ba hanagi chief minister o ibobi na haikre ngarang AICC gi lusing ba Rahul Gandhi na ngarang Imphal da lakba duda tinkhiba miyam amade ngasi BJP na organize tawduna election ga mari leinana lakhiba Bharat ki Prime Minister Narendra Modi gi miyam ge crowd asiga yengnaruraga de BJP party asi miyam na reject tawre Ngarang Rahul Gandhi na lakba duda tinkhiba miyam adugi tangkhai yaude wafam asing asinungthil 13 suba Bidhan Sabha election da Saikot AC da BJP gi Mirep oikhiba Paukholal haukimna BJP dagi toktuna Congress da sanglakpada Congress baban da okpagi thoram da mahakna phongdokhibane mahakna makha taraduna ngasi PM Modi na tenba matamda vote khomba lakpa sida Manipur gi maramda
Manipur gi isu amatada karisu nganglamde afasfagi potsaigi mamal tangbagi oiro lairiba Manipur gi isu singi oiba amata nganglamde Bharat ki PM amana state amagi ban blockade ase mantikna badawna karigumba BJP na sarkar pairabade pung nifuga nipan gi manungda ban blockade laitaba ohengani hairibaside nahan makai ban blockade tawholibaside makoina insilaga tawholibani hairuidabage maram laite Congress ki matamda lairamba lukis aduga BJP ki matamda lakliba ek is asina chakotpa puraklagadoba ningi adubu ahongba amata laite haina su phongdokhe thauram aduda AICC gi Manipur in charge Bhakta Charan Das MPCC gi president and Loken su saruk yakhe nongmagi khongchita PM Modi Imphal da laklamle laingak asigi mahau khangle chakotpa state ama oinaba miyam gi bot namnanaba khudombi adu yamna maru oi Modi Congress Party na Northeast miyam gi apamba amade reason asina thengnariba khudong chadaba sing mamutta na khangba ngamde NDA gi laingak na de reason asi India ge growth engine ni haina lumna lawduna reason asi chawkhunaba kanna honari haina PM Modi na phongdokre ngasi pung kharagi khongchata Prime Minister Narendra Modi na Imphal da laktuna Imphal ge luwang sangbam da laiba luwang pokpa cricket ground da taraganithoi suba Manipur Legislative Assembly election 2022 ga mari lainana miyam tinba meeting da wangang laduna double engine laingak asina haukiba chahi manga asida awonba kaya purakre laingak asigi mahau khangle lakaduriba sahi singda chawkhotpa state ama oinaba miyam gi bot namnanaba khudombi adu yamna maru oi BJP da bot PC Congress matam double engine gi laingak asiga khenana CM Biden na thabak tawre laingak asina ban blockade laihandre Congress ki matamda tawramdaba kaya railway Imphal yawraklagane tourism chawkhunaba tawre masina naha kaya foreign tourist lakpada thabak pigane state asida National Sports University Culture National Highway lambe Asia Highway kaya semgatle ima kaithel taret sakhre haikhe Prime Minister na makha taraduna Congress laingak matamda chingatamga khaibung tananaba tawkhe Congress na Northeast ke miyam khangde adubu NDA laingakte Northeast state ase Asia luxury ni haikhe BJP laingak asina nahasing digital gi lambida chawkhudananaba thawrang tawre ngasi BJP Manipur Pradesh na sinduna pangthokiba election ga mari lainaba Prime Minister gi warol pibagi thawramduda Chief Minister N Biden Union Minister of State RK Ranjan BJP Manipur Pradesh ke President A Sarda Devi Works Minister TS Biswajit Speaker Y Khemsan Minister MLA amade Party worker kaya su saruk yakhe Chief Minister N Biden na miyam tinba meeting da wangang laduna mamangda laingak asina chahi manga gi manungda tawkiba amade Prime Minister na state asida mateng pangkiba kaya gi warol gi matangda su phongdokhe aroibada tabiriba pumnamakpu thagachari